Ngasi ayuk pung 10:30 tarakpa duwaida Singjamei Police Station gi manung chanba Singjamei CHINGA MAKHA CHANAM PUKRI MAPAL ningthokjam laikaida yuma Mei Tumna Chakhre Mei Kannaba Hotnaruba Meeoi ani gas Pokhairakpadagi Shokle yum adu rubraga gi thoidok hendokna saknairaba guitarist oinam git ki mayamba oinam prasanjit amade manaunupa oinam manoranjan gi yumne yumgi nupa singna thabak chathokna khiba matamda chaklakpa oibana Mei adu matau karamna chakpa horakhibano haiba chapchana khangba ngamdri Mei chakpagi thodok aduna maram oiraga yum adugi malchang kaya yamna amang ata thokhrabagi haibadi hauzik faubagi oina chapchana khangba ngamdri Mei chakpagi thodok aduda Mei kanba changluba laikai asimaktadagi waikhom pritam amasung koizam sanjoi kauba meoi ani LPG cylinder Pokhairakpadagi asopa nangki tungda Singjamei Police Station amasung Manipur Fire Service ki teamna thodok thokpham aduda laktuna Mei adu lakshinba ngamki thodok adugi matangda oinam gitna hai ngase yupung 10:30 tarakpada Mei chakpagi paw asi mahaki machanupina phone tawraktuna khanghalakpane matam aduda mahak yamna kanna kapana mahakna hairakliba wahaising adu laushinba ngamkide emergency oire haiba khangduna khonglei thuna yum yongnaba lakpada lambidagi yum Mei chakpa adu uki mahakna yum hek yaubaga matam ikan kanadana Manipur Fire Service ki team na mafam aduda yaushilakuna Mei adu lakshinba ngamkhibani amade makha tana sandorakadabadagisu kanba ngamhobani hairi aina ada program chatting ai mi pick up to chatting tamda chat pin ka phone dor ko ma yang kan ka pu kari hai no jo khang da skan thoi na tar ga ai je gari sam kanum thalo ko thala en gari je takla kai de thor ko je ini nga bu para moi do sai ngana pu thong kanu isum sai ro dai di mai ku ji ure adu hena ai je pa ku kari kan thok pan si ro kan mai ji adu ke mate phusan sam Mei gi Mei ngangar me ado ai he go ga mini amani to ya bi ga la ya bi ga na pari mandi to ado yum ai gi mamang gi ko dara le dara ga no ba tar ba si ma ji pajana dum sak si ma de ko ta lo ya ai tar